आकाशवाणी इम्फाल नयनी देवी ने पाव पाजरी अहानबदा मरुओइबा पाव कोविड-19 के अनोबा वेरिएंट ओमिक्रॉन छंदोरकलिबा सिगी येंगलगा मणिपुरदसु ngasiदगी अनोबा चन अकांगलोन चनबा हौरे मणिपुरदा ngarang पुना सैंपल 5,918 टेस्ट तौबगी मनुंगदा मियोय 38 नौना कोविड-19 पॉजिटिव ओइखि लेबाक असिदा हुजिक फावदा कोविड-19 की वैक्सीन डोज कोटी 4.5 लाख मरी हेना कापख्रे अमसुंग रशियाना हाइरी भारत असि मालेंगी ओइना तना थानबा याद्रबा मरुप मपांग ओइबा लेबाक अमनी लेबाक असिना कोविड वैक्सीन डोज कोटी 450 यौना कापनबा होनरिङै चैरक असिदा अनौबा कोरोना वेरिएंट सिंग थोरकले हाइरिबसिना अमुका सुनुंगनांगबा पोखहले फिबम असिदा अखोइना ताबिरिबा मियामदा हेक याबा मखै अथुबा मतमदा वैक्सीन डोज हुना कापथोकपिनबा अमसुंग अतोपा मियोइसिंग वैक्सीन कापदा मतेंग पांगबिनबा अपील तौजरी लाइचत असिदगी ngaktoknaba chambata hong ahum asi inbiyu face mask supiyu phut taruki social distancing thambiyu maimit amadi khutsa sengna hamdokpiyu COVID-19 ga mari lainaba I pau singi damak national helpline number sing 011239788046 amasung 1075 da aduga Manipur gi helpline number 0385241166 amasung 1800345381 da phone tawbiyo hawjik mapung oiba pau मालेम की लेबा खरादा कोविड-19 के अनोबा वेरिएंट ओमिक्रॉन छंदोरकलिबा सिगी येंगलगा मणिपुर दसु लाइचत असि लाक्सिनबा असिदगी अनोबा चना कांगलोन चनबा हौरे इम्फाल दंगरांग पांगथोपा पाउगी मिफम अमदा राज्य की हेल्थ डायरेक्टर डॉक्टर के राजोना हाई अनोबा वेरिएंट असिगी मतंगदा केंद्र की हक्सेल मंत्रालयना नवंबर 19 चन कांगलोन अमा लेबाक सिनबा थुंगना चतननबा हुकुम थोखरे महाकना हाई अनोबा चन अकांगलोन असि मणिपुर दसु ngasiदगी चतनबा हौरगनी चतना कांगलोन असिगी मतुंग इना भारत की वांगमदगी लाकपा मियोइसिंग नुमित 12 की ट्रैवल हिस्ट्री पीगदबनी मसिगा लोइना पुंग 42 की मनुंगदा RT-PCR टेस्ट तौबगी रिपोर्ट पुथोकदबनी हाइरिबा मियोइसिंग अदु एयरपोर्ट ता थुंगलबा मतुंगदा अमुकहना RT-PCR टेस्ट तौगनी अमदी मदुगी रिजल्ट लाक्ट्रिबा फावबा एयरपोर्ट ता लेहनगनी अमरोमदा मणिपुर दंगारंग पुना सैंपल 5,918 टेस्ट तौबगी मनुंगदा मियोय 38 नौना कोविड-19 पॉजिटिव ओइखि पॉजिटिव ओइबगी चांग चादा अमदा स्मिक तरुकनी हौजिक राज्य असिदा होखिबा नुमित खरनी असिदा कोविड-19 पॉजिटिव ओइबगी चांग तपना हंधरकली लाइजत असिदा मियोय अमा लैखिदे मसि थारगा लैखिदबा अपुनबा मसिंग 5,969 सूरे हौजिक एक्टिव के 758 लैरी नाबा फबगी चांगना चादा 43.9 नि लेबाक असिदा हुजिक फावबदा कोविड-19 की वैक्सीन डोज कोटी 4.5 लाख मरी हेना कापथोखरे केंद्र की हक्सेल मंत्रालय की जेरोल अमना हाई ngasiगी ओइना हुजिक फावबदा कोविड वैक्सीन डोज 1,68,000 हेना कापखरे हुजिक फावबदा कापलिबा पुनबा वैक्सीन डोज असिगी मनुंगदा डोज कोटी 59,19 हेनबना अहानबा डोज अदुगा वैक्सीन डोज कोटी 95,63 हेनबना अनिसुबा डोज नि मरक असिदा कोविड-19 के अनोबा वेरिएंट ओमिक्रॉन छंदोरकलिबा सिगी येंगलगा लेबाक असिदा चेक्सिन थौरांगी थबक पाक सन लौखटले चेक्सिन थौरांगी सरुक अमा ओइना मिरैबाक्तगी एरोप्लेन दा लाकपा पैसेंजर सिंग टेस्ट तौबगी थबक हौखरे मदुदा ngarang मियोय तरुक पॉजिटिव ओइबा थेंगनरे हाइरी केंद्र न ओमिक्रॉन की येंगलगा अनोबा चाकना कांगलोन चनरकपगी सरुक अमा ओइना ngarang लाइजत असिगा मरी लैनाना खुदुंग थिनिंगाय ओइबा लेबाक सिंगदगी लाकपा पैसेंजर 363 टेस्ट तौबगी मनुंगदा हाइरिबा मियोय तरुक असि तोंगान बा राज्य सिंगी एयरपोर्ट ता टेस्ट तौबदा पॉजिटिव ओइबा थेंगनरखिबनी कोविड-19 की अनोबा वेरिएंट ओमिक्रॉन की येंगलगा हक्सेल मंत्री मनसुख मंदाबियाना वीडियो कॉन्फ्रेंसिंग की खुदांगदा एयरपोर्ट
public health officer singa mifam pangthokadori masigi mamangda haksel mantralay na thokibe advisory gi matung ina leibak asida janglakpa mirei bang macha sing thina check tawbagi tangai phadabadu hanan phongdokhrabani omicron variant asi tingnabagi dama RT-PCR amasung rapid antigen test soi soidana tawthokadabani hairi Nagaland da khwaidigi chawba Hornbill Festival ngarangdagi kisimada hokre hodopagi thomda wangangbada Rajapal Professor Jagdish Mukhina hai Nagaland asimasagi natki oiba kala Sanskriti marangkaina leiba lamdam amani amasung asigumba ina kholaba kala Sanskriti gi pukai asina raja asida leiriba mipung khudingmakpu amata oina nungsi janana leminna hanbang ami Mahakna hai Pradhan Mantri Narendra Modi gi liching makhada kendrana lamdam asibu chawkhat hanaba thabak kaya lepalaitana paikhatli tabiriba pawasi kasbani Imphal dagini Russia gi Rashtrapati Vladimir Putin na hairi Bharat azi malengi oina Russia ga marup mapang oina naksinaba mari thamduna tengbang pinari belebak amani Kremlin da ngarang pangthokpa thauram amada Sri Putin na hai malemgi hojik oirakliba phibam sing asida Bharat ka marup mapang oibagi tembang pinaba haibasi yamna tangai phadaba amani thauram aduda Sri Putin na Russia da lairiba Bharat ki ambassador Pawan Kapoor da khudol potna chingba pikhi Sri Putin na hai mathang jayol da mahak Bharat da chatkani amasung Pradhan Mantri Narendra Modi go unaduna laibak ani gi mari gi matang da hena pakthok chawthok hanabagi damak tangai phadaba wafam sing khanagani mahakna makhata na hai laibak ani na space energy sector amasung coronavirus ki vaccine yauna hidak lang thak sing tengbang pinabagi thabak su pakthok chawthok hanaba hotnagani Sri Putin tha sigi tarukta New Delhi da lakani mahakna kunma thoi suba India Russia annual mipamda saruk yagani Lok Sabha na ngasi National Institute of Pharmaceutical Education and Research Amendment Bill lisingani kunma thoi khanaduna pass tawgani Bill ase Haksel Mantri Mansukh Mandaviana puthokani Rajya Sabha da su dam safety bill lisingani taramapan ngasi khanaduna pass tawgani Amaromda Lok Sabha na Assisted Reproductive Technology Regulation Bill lisingani kun ngarang khanaduna pass tawkhre Bill adu ngarang Haksel Mantri Mansukh Mandaviana lunch matungda khananaba sabhada pukhalakhi Pradhan Mantri Narendra Modi na lakliba thangja numita Dehradun da chatuna mafam aduda paikhatliba rupa koti lising tarani pangi project kaya sangagani amasung jatra hungani singthaningai oiraba project sing adugi manungda lambi thongi infrastructure sing phagat hanba amadi lamdam aduda tourist sing lakbai hengat hanabagi project kaya yauri Akasbani Paumina hai water supply ga mari lainaba chawkhat thaurangi project kaya su Pradhan Mantri na jatra hungani Lupa koti chatet hena jangna Dehradun gi lambi amasung drain gi phibam phagat hanabagi project sing su paikhat kadauri Bhubaneswar da ngarang numidang sanakhiba Men's Junior World Cup Hockey gi quarter final da Bharat na Belgium bu panjal ama sino da maithiba pituna semi final changkhre Bharat ka Germany ga ngasi numidang pung 8 makhaida Bhubaneswar Kalinga Stadium da ahanba semi final sanaragani aduga hayeng nungthil pung 3 makhaida na Argentina ga France ka ani suba semi final sanagani Indian Railways na mamang chahigi August thadagi hujik phawbada Kisan Rail Service lising amachatuk hena chenba ngamle Kisan Rail gari asi lawu singhugi thabakta hena khudong chaba pina bagi damak haudorakhibani hairiba rail gari sing asina wahi manama sing meat poultry nga amasung dairy gi pothok sing pubagi thabak tawri Rail Mantri Asni Vaishnav na hai Kisan Rail gari na acha thau laphoi alu amasung atai wahi yauna nongmada ton kaya puthok puchin tawba ngamle mahangna hai asigumba khudong chaba asina hojang maki oinadi pot puthok puchin gi thabakta khudong chadaba mayokna hindre Loisilakpada COVID-19 dagi ngak thoknaba vaccine kapthokpa face mask sopa phutaruk lamna na leiba khutsa amadi maimi taru tanana thamba haiba achamba thong sing asingang na chatpinaba amuk hana ningsingjari aroiba da maruiba pau amuk hana COVID-19 gi anoba variant Omicron chandorakliba asigi yenglaga Manipur da suk ngasidagi anoba chan akanglon chan aba haure Manipur da ngarang puna sample lising amachapan kun mapan test tawi manungda mioi kun thama thoinong na COVID-19 positive oikhi
Leibak asida hujik phawbada COVID-19 gi vaccine dose koti 150 lakh mari hena kapthokre amasung Russia na hairi Bharat asi malengbi oina tatna thanaba yadraba marup mapang oibe leibak amani paulu jare.